पुनमक पुताराम नोक्सरी अमदी कोकनोन खुरुमजरी चैनल असना मतम कयागी मतुंगदगी ngasi amuk nahunana pike paudam miyam khudol tamjaragani hojik leriba manipur gi issue amadi tangdo leita adraba manipur gi tongan tongan mafam na horiba ihosiga mari lenana channel asena su asumbo oil kaya ama lakna bagi dama amadi manipur da santi porokpada khajitang orsu mateng pangna bagi dama haiduna tongan mafam da tholiba I pau kya ado channel asna ngasi dagi hona amuk na hona pike paudam oina miyam khudol tamjaragani ngasi gi pike paudam da khudol tamjari lanfam mayaida Chief Minister na video office sangga khibagi paudam amadi security force na nomai kapada khongjang loi ama nomai na pan bagi paudam loina na khongjang loi singna josai na kanbada BDF ama laikanari bagi paudam amasung singi lam fauduna chatpada ngamba CM na tampaki lam da helicopter na khongsan khibagi paudam khudol tamjari Bangda tabna chasing mangi ba mayam asi kasulay taba bunung da lady ba angang haiba jai machin manaw haji kaya akhoi gi lanjin na maram moiraga akhoi gi irecha khuding mak se mang ba du hoi salabani ngasi April ki tang kunma thoida Thawal district da miyam gi atingba leina Chief Minister Yumnam Khemsana ngasi district asigi Wangjing da video office namduna sangabagi Wangjing khongjom lantham onkhre kuki singna khundaba singi lam fauduna satpangamba Chief Minister na ngasi miyam gi atingba aduna maram oiraga tampaki lamda helicopter na hoina thoram saru yaba lakpagi anobo puari ama semkhre Amaromda Chief Minister ki khongchat adubo tingnaba honaruba masing yamnaba khongjang loi sing irang laksanaba security force na nomai kapada khongjang loi ama mabukta nomai na panduna hojik Rajmedhi city da aruba fibam da laikanari nomai panbadagi soklaba khongjang loi adugi maming elangbam Nandavir Elias by sahi kontrataret apokpa Sanatomba kawi hairok patu kaithel maning elangbam leiraktagini mahak hausi BDF oibani hari Manipur simai sakli sangabagi matam sade haiduna Thawal district apunba mara paibigi maikai Chief Minister gi khongsat asi boycott togani haina ngarang dagi lauthokhiba leirabani ngasi ayu angan badagi hauna masing yamlaba miyamna national highway da thoroklaga mafam kaya da lambi thingbagi khongjam sangsinduna Chief Minister gi khongsat asi boycott tawkhibani Miyam gi athingba aduna maram oiraga Chief Minister makha lambi da lakpagi mahutta helicopter da khongjom phau amadi phundrei gi ARKM da nungthil pung ama makhai tabada tunglakhi Chief Minister na khongjom lomdagi lakit thorangba matam aduda pau madugi pau hektabadagi masing yamlaba miyamna khongjomdagi Wangjing fawbagi lambi da thattuna Chief Minister gi khongchat adubu thingnama kanna honaki Khongjom Kaithel Samram Lamkhai amadi atai mafam kaya da lambi thingbagi khongjang sangchenba miyam adubo tankhainaba security force ki maikaidagi masing khangdana tear gas cell mock bomb kaya kapki police ki action aduda nongmai fawba nongthakta masing khangdana kapki miyam adu tankhairaba matung Chief Minister Yumnam Khemsan thorom pangthokpham mafam Wangjing tekcham lekai da nungthil pung ahum taba matam da yorakhi mafam aduda Chief Minister yoroktingai gi mangoinana thorom pangthokpham gi akoibadasu masing yamlaba miyamna punduna thorom mafam tamna thomjilaknaba honakhi maduda security force ki maikaidagi irang adubo laksinaba tear gas cell mock bomb kaya mathakta nomai nasingba kaya so kaptuna nung subugumna suki maduda thorom pangthokpam dagi awang lomda meter 7 lom tamak satlaga leiba yangambam local da khongjang loi kayama control tongnaba kapthrokpa nomai maruna panduna security force na kaplakpa nomai maru na oigani singnaba maru amana mabukta panduna tukhi Mahakpo miyam na lokalaga Thawal District Hospital da pukat ki mahaki fibam
ꯂꯨꯕꯗꯒꯤ ꯗꯣꯛꯇꯔꯅ ꯏꯝꯐꯥꯜꯗ ꯔꯤꯐꯔ ꯇꯧꯕꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯔꯥꯖ ꯃꯦꯗꯤꯁꯤꯇꯤꯗ ꯑꯔꯨꯕ ꯐꯤꯕꯝꯗ ꯂꯥꯏꯀꯟꯅꯗꯨꯅ ꯂꯥꯌꯦꯡ ꯆꯠꯊꯔꯤ꯫ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨ ꯆꯦꯕꯥꯎꯗ ꯄꯨꯡ 2ꯗ ꯍꯧꯒꯅꯤ ꯍꯥꯏꯅ ꯇꯧꯔꯕꯁꯨ ꯃꯤꯌꯥꯝꯒꯤ ꯏꯔꯥꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯄꯨꯡ 1 ꯆꯣꯟꯊꯅ ꯊꯧꯔꯝ ꯃꯐꯝ ꯑꯗꯨ ꯊꯨꯡꯂꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯅꯣꯡꯃꯩ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯃꯣꯛ ꯕꯣꯝꯕꯒꯤ ꯃꯈꯣꯜ ꯃꯔꯛꯇ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯅ ꯕ꯭ꯂꯣꯛ ꯗꯤꯕꯦꯂꯞꯃꯦꯟꯠ ꯑꯣꯐꯤꯁ ꯑꯗꯨ ꯍꯧꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯁꯪꯒꯥꯔꯒ ꯃꯤꯌꯥꯝꯗ ꯈꯨꯠꯁꯤꯟꯅꯈꯤ꯫ ꯑꯃꯔꯣꯝꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯈꯦꯝꯆꯥꯅ ꯉꯁꯤꯒꯤ ꯁꯪꯒꯥꯈꯤꯕ ꯋꯥꯡꯖꯤꯡ ꯁꯤꯗꯤ ꯕ꯭ꯂꯣꯛꯀꯤ ꯕꯤꯗꯤꯑꯣ ꯑꯣꯐꯤꯁ ꯑꯗꯨ ꯉꯔꯥꯡ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯀꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯗꯨꯋꯥꯏꯗ ꯃꯁꯛ ꯈꯪꯗꯕꯅ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯁꯧꯒꯠꯄ ꯈꯣꯡꯖꯪꯂꯣꯏ ꯀꯌꯥꯅ ꯑꯦꯇꯦꯛ ꯇꯧꯗꯨꯅ ꯃꯩ ꯊꯥꯅꯕ ꯍꯣꯠꯅꯔꯝꯈꯤ꯫ ꯃꯗꯨꯗꯁꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯒ ꯃꯨꯛꯅꯕꯗ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯁꯦꯜ, ꯔꯕꯔ ꯁ꯭ꯃꯣꯛꯅꯆꯤꯡꯕ ꯀꯌꯥ ꯃꯁꯤꯡ ꯈꯪꯗꯅ ꯀꯥꯞꯈꯤ꯫ ꯈꯣꯡꯖꯪꯂꯣꯏꯁꯤꯡ ꯑꯗꯨꯅ ꯕꯤꯗꯤꯑꯣ ꯑꯣꯐꯤꯁ ꯑꯗꯨꯗ ꯗ꯭ꯌꯨꯇꯤ ꯇꯥꯕꯅꯤ ꯍꯥꯏꯕ BDF ꯑꯃ ꯇꯝꯊꯤꯅ ꯐꯨꯔꯝꯕꯗꯒꯤ ꯃꯀꯣꯛꯇ ꯁꯣꯛꯇꯨꯅ ꯍꯧꯖꯤꯛ ꯔꯥꯖ ꯃꯦꯗꯤꯁꯤꯇꯤꯗ ꯑꯔꯨꯕ ꯐꯤꯕꯝꯗ ꯂꯥꯌꯦꯡ ꯆꯠꯊꯔꯤ꯫ ꯃꯍꯥꯛꯄꯨ ꯈꯣꯡꯖꯪꯂꯣꯏꯁꯤꯡ ꯑꯗꯨꯅ ꯖꯣꯆꯩꯒꯨꯝꯕ ꯑꯃꯅ ꯀꯜꯂꯝꯕ ꯌꯥꯏ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯂꯩ ꯑꯃꯗꯤ ꯍꯧꯖꯤꯛ ꯑꯔꯨꯕ ꯐꯤꯕꯝꯗ ꯃꯍꯥꯛꯁꯨ ꯂꯥꯏꯀꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯁꯣꯛꯄꯗꯒꯤ ꯂꯥꯏꯀꯟꯅꯔꯤꯕ ꯚꯤꯂꯦꯖ ꯗꯤꯐꯦꯟꯁ ꯐꯣꯔꯁ ꯄꯔꯁꯅꯦꯜ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯇꯈꯦꯜꯆꯪꯕꯝ ꯔꯣꯃꯦꯁ ꯁꯔꯃ, ꯆꯍꯤ 32, ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯂꯨꯂꯤꯟꯗ꯭ꯔꯣ ꯀꯧꯏ꯫ ꯍꯩꯔꯣꯛ ꯄꯥꯠ-3ꯗꯒꯤꯅꯤ꯫ ꯃꯍꯥꯛ ꯋꯥꯡꯖꯤꯡ ꯑꯥꯎꯠꯄꯣꯁꯇ ꯄꯣꯁꯇꯤꯡ ꯇꯥꯕꯅꯤ꯫ ꯃꯍꯥꯛꯀꯤ PDF ꯅꯝꯕꯔꯅ 1183ꯅꯤ ꯍꯥꯏꯔꯤ꯫ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟꯒꯤ ꯉꯁꯤꯒꯤ ꯈꯣꯡꯆꯠ ꯑꯗꯨ ꯊꯤꯡꯅꯕ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯂꯥꯛꯀꯗꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 102 ꯏꯝꯐꯥꯜ ꯃꯣꯔꯦ ꯂꯝꯕꯤ ꯄꯔꯤꯡꯒꯤ ꯊꯧꯕꯥꯜ ꯕꯥꯕꯨ ꯕꯖꯥꯔ, ꯊꯧꯕꯥꯜ ꯌꯥꯏꯔꯤꯄꯣꯛ ꯂꯝꯈꯥꯏ, ꯊꯧꯕꯥꯜ ꯑꯊꯣꯛꯄꯝꯅꯆꯤꯡꯕ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯃꯩꯔꯥ ꯄꯥꯏꯕꯤ ꯃꯤꯌꯥꯝꯅ ꯉꯁꯤ ꯑꯌꯨꯛꯇꯒꯤ ꯍꯧꯅ ꯂꯝꯕꯤ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯆꯠꯊꯈꯤ꯫ ꯑꯅꯥ ꯑꯌꯦꯛ, ꯗꯦꯕ ꯀꯔꯃ ꯑꯃꯗꯤ ꯏꯃꯥꯔꯖꯦꯟꯁꯤ ꯅꯠꯇꯅ ꯀꯅꯥꯃꯠꯇ ꯂꯝꯕꯤ ꯑꯁꯤ ꯐꯥꯎꯗꯨꯅ ꯆꯠꯍꯟꯈꯤꯗꯦ꯫ ꯊꯧꯕꯥꯜ ꯀꯤꯌꯥꯝ ꯕꯥꯕꯨ ꯕꯖꯥꯔꯗ ꯂꯝꯕꯤ ꯊꯤꯡꯂꯝꯕꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯄ꯭ꯔꯣꯇꯦꯁꯇꯔ ꯍꯥꯏꯕꯗꯤ ꯈꯣꯡꯖꯪꯂꯣꯏ ꯑꯃꯅ ꯍꯧꯖꯤꯛ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯌꯥꯝꯅ ꯋꯥꯅ ꯂꯩꯅꯔꯤ, ꯃꯤꯁꯤ ꯃꯤꯅꯥ ꯌꯥꯝꯅ ꯌꯥꯎꯅꯔꯤ, ꯃꯁꯤ ꯀꯔꯝꯅ ꯀꯟꯁꯤꯒꯦ ꯍꯥꯏꯅ ꯈꯟꯅꯔꯤꯉꯩ ꯂꯩꯔꯤꯕ ꯃꯇꯝꯅꯤ꯫ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝ ꯑꯁꯨꯛ ꯋꯥꯅꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯉꯁꯤ ꯃꯅꯤꯄꯨꯔꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯋꯥꯡꯖꯤꯡꯗ BDO ꯑꯣꯐꯤꯁ ꯑꯃ ꯁꯪꯒꯥꯒꯅꯤ ꯍꯥꯏꯔꯤꯕ ꯑꯁꯤ ꯑꯩꯈꯣꯏ ꯌꯥꯅꯤꯡꯗꯦ꯫ ꯉꯁꯤꯒꯤ ꯃꯤꯌꯥꯝꯅ ꯋꯥꯅꯔꯤꯕ ꯑꯁꯤ ꯎꯁꯤꯟꯅꯗꯅ ꯁꯪꯒꯥꯕꯁꯤꯅ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯕꯁꯤ ꯇꯧꯕꯤꯒꯅꯨ꯫ ꯈꯣꯡꯖꯪꯂꯣꯏ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏ꯫ ꯉꯁꯤ ꯑꯩꯈꯣꯏ ꯃꯐꯝꯁꯤꯗ ꯇꯧꯖꯔꯤꯕ ꯕꯟ ꯑꯁꯤ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ, ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯃꯅꯤꯄꯨꯔꯁꯤꯗ ꯑꯁꯨꯛ ꯋꯥꯅ ꯑꯩꯈꯣꯏꯒꯤ ꯏꯆꯥꯁꯤꯡ ꯑꯩꯈꯣꯏꯒ ꯏꯃꯥꯡꯗ ꯇꯥꯗꯨꯅ ꯏꯆꯥꯁꯤꯡ ꯃꯥꯡꯂꯤꯕ ꯃꯌꯥꯝ ꯑꯁꯤ ꯀꯩꯁꯨ ꯂꯩꯇꯕ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯑꯉꯥꯡ ꯍꯥꯏꯕ ꯌꯥꯏ, ꯃꯆꯤꯟ ꯃꯅꯥꯎ ꯍꯧꯖꯤꯛ ꯀꯌꯥ ꯑꯩꯈꯣꯏꯒꯤ ꯂꯥꯟꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯏꯔꯩꯆꯥ ꯈꯨꯗꯤꯡꯃꯛꯁꯦ ꯃꯥꯡꯕ ꯑꯗꯨ ꯑꯣꯏꯁꯜꯂꯛꯑꯕꯅꯤ꯫ ꯑꯗꯨꯗꯨꯅ ꯃꯥꯡꯂꯤꯕ ꯃꯌꯥꯝꯁꯦ ꯑꯃꯨꯛꯇꯪ ꯀꯟꯁꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯃꯥ ꯑꯣꯏꯕꯤ ꯑꯗꯒꯤ ꯂꯩꯔꯤꯕ ꯀ꯭ꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯃꯥ ꯂꯝꯗꯝꯁꯤꯒꯤ ꯃꯅꯤꯄꯨꯔꯁꯤꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯃꯆꯥꯁꯤꯡꯁꯤꯅ ꯑꯁꯨꯛ ꯋꯥꯅ ꯇꯥꯔꯕ ꯃꯇꯝ ꯑꯁꯤꯗ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ CMꯅꯀꯣ ꯃꯥꯅ BDO ꯑꯣꯐꯤꯁ ꯑꯃ ꯋꯥꯡꯖꯤꯡꯗ ꯁꯪꯒꯥꯕ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯌꯥꯅꯤꯡꯗꯦ ꯍꯥꯏꯕꯁꯤ ꯃꯥ ꯂꯥꯛꯄꯒꯤ ꯊꯤꯡꯅꯕꯒꯤꯗꯃꯛꯇ ꯈꯣꯡꯖꯪ ꯆꯪꯁꯤꯟꯖꯕꯅꯤ꯫ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥꯒꯤ ꯑꯋꯥꯕꯗꯤ ꯌꯦꯡꯕꯤꯗ꯭ꯔꯒ ꯀꯩꯁꯨ ꯂꯩꯇꯕ ꯃꯥꯒꯤꯗꯨꯃ ꯁꯪꯒꯥꯕꯗꯨꯗꯤ ꯀꯣꯟꯅ प्रजागी कनोजी लोचनबीरगा माना खितंग येंबीरगा अखोइजे येंबीरबा मतुंगदा मोइना तौबियु हाइबजे अखोइ मंगोंदा थमजबनी माना अनंकलगा मा ngami हाइदुना कनो तोरगा ngasi ममा ओइबी अखोइ कयाना मितगी पी सिंथरगा इचा सिंग सिबु इसिन इनाउ लेदिबा इचा इनाउ सिंग सिबु सोइगे गदि हाइदने येंगगा माजे अखोइगी मणिपुर की इमाल मयाम सिदा थागलगा माजे मकोंग मरो अखोइगी हुत सिंबीगद्रा हाइदने माजे ओहेनबा नत्रबा अदुगा माना ओहेलगा ngasi माना अखोइबु नुक्सिबिदि सि करि मरंगिनोबा अदुना माना लापजे अखोइ यानिंदे हाइदना ngasi की खोंजलसे चंगचनबनी अदुना महक चंगहलोय लंबीजे अदुदुगिदमक्ता अखोइ ngasi तौजबनी अमरोमदा थौबाल जारिपोक लमखाइदा मैरा पाइबी अमना हाय ngasi वांजिंग द वीडियो ऑफिस अमा संगाबगी चीफ मिनिस्टर लाकनी हाइना तौरिबा असि वीडियो ऑफिस संगाबदा अखोइना अथिंगबा पीबा लेते तबुदबो हौजिक मणिपुर की सिचुएशन असिदा नुमित मंगानी की शटडाउन तौरिङै मनुंगसिदा तौदबा यादे हाइदुना मियामगी मायोक्ता तौरिबसी तौबिगनो हाइजबनी
ꯈꯣꯡꯖꯪ ꯂꯣꯏ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏ ꯑꯩꯁꯦ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯑꯄꯨꯟꯕꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯁꯝꯔꯥꯝꯗꯒꯤꯅꯤ ꯁꯝꯔꯥꯝꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯤꯗꯔ ꯑꯣꯏꯅ ꯂꯥꯛꯆꯕꯅꯤ ꯉꯁꯤ ꯊꯧꯕꯥꯜꯒꯤ ꯃꯦꯂꯥ ꯒ꯭ꯔꯥꯎꯟꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯃꯌꯥꯝ ꯄꯨꯟꯖꯔꯤꯕꯁꯤꯒꯤ ꯄꯥꯟꯗꯝꯗꯤ ꯑꯇꯩ ꯅꯠꯇꯦ ꯉꯁꯤ ꯋꯥꯡꯖꯤꯡꯗ ꯕꯤꯗꯤꯑꯣ ꯑꯣꯐꯤꯁ ꯑꯃ ꯁꯪꯒꯥꯒꯅꯤ ꯍꯥꯏꯗꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯂꯥꯛꯀꯗꯣꯏꯁꯦ ꯑꯩꯈꯣꯏꯅ ꯕꯤꯗꯤꯑꯣ ꯑꯣꯐꯤꯁꯇꯣ ꯁꯪꯒꯥꯕꯗ ꯑꯊꯤꯡꯕ ꯄꯤꯕ ꯂꯩꯇꯦ ꯇꯧꯕꯇꯕꯨ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯦ ꯁꯤ ꯌꯦꯡꯕꯤꯔꯀꯥꯟꯗ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯂꯧꯊꯣꯛꯈ꯭ꯔꯕꯁꯤꯗ ꯑꯅꯝ ꯀꯟꯗꯅ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯔꯒ ꯄ꯭ꯔꯖꯥꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯄꯁꯦ ꯇꯧꯕꯤꯒꯅꯨ ꯋꯥꯡꯖꯤꯡꯒꯤ ꯄ꯭ꯔꯖꯥꯁꯨ ꯇꯧꯕꯤꯒꯅꯨ ꯄ꯭ꯔꯖꯥꯒ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯁꯔꯀꯥꯔꯒ ꯐꯖꯅ ꯀooperation ꯄꯤꯅꯔꯒ ꯁꯤ ꯅꯠꯇꯕ ꯃꯇꯝꯗ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁꯪꯒꯥꯗꯕ ꯃꯇꯝ ꯂꯩꯇ꯭ꯔꯕ꯭ꯔꯥꯕ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯃꯇꯝꯁꯤꯗ ꯁꯪꯒꯥꯍꯧꯗ꯭ꯔꯗꯤ ꯁꯪꯒꯥꯗꯕ ꯃꯇꯝ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯁꯥꯟꯇꯤ ꯌꯥꯎꯏ ꯂꯩꯔꯤꯕ ꯂꯩꯕꯥꯛꯀꯤ ꯁꯤꯆꯨꯋꯦꯁꯟ ꯏꯔꯥꯡꯁꯤꯗ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯌꯥꯎꯗꯦ ꯍꯥꯏꯅ ꯇꯥꯛꯄꯤꯒꯦꯅ ꯁꯔꯀꯥꯔꯅ ꯇꯁꯦꯡꯅ ꯁꯤꯡꯅꯔꯤꯕ꯭ꯔꯥ ꯃꯁꯤꯃꯁꯨ ꯈꯪꯖꯅꯤꯡꯉꯦ ꯑꯩꯈꯣꯏ ꯑꯗꯨꯅ ꯉꯁꯤ ꯑꯩꯈꯣꯏꯅ ꯊꯤꯡꯖꯔꯤꯕ ꯄꯣꯠꯁꯤꯗ ꯁꯔꯀꯥꯔꯁꯨ ꯑꯉꯝ ꯇꯥꯟꯕꯤꯔꯛꯀꯅꯨ ꯋꯥꯡꯖꯤꯡꯒꯤ ꯄ꯭ꯔꯖꯥꯁꯨ ꯑꯩꯈꯣꯏ ꯃꯁꯦꯟ ꯀooperation ꯄꯤꯅꯔꯒ ꯍꯌꯦꯡ ꯁꯤꯒꯤ ꯁꯠꯗꯥꯎꯟꯁꯤꯅ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯅꯣꯏꯅ ꯑꯄꯥꯝꯕꯗꯣ ꯇꯧꯕꯤꯌꯨ ꯑꯩꯈꯣꯏꯅ ꯑꯊꯤꯡꯕ ꯄꯤꯕ ꯂꯩꯇꯦ ꯃꯁꯤꯗ ꯑꯗꯨ ꯑꯗꯥꯒꯤ ꯋꯥ ꯂꯩꯇꯦ ꯂꯩꯕꯥꯛꯀꯤ ꯏꯔꯥꯡꯁꯤ ꯌꯦꯡꯕꯤꯔꯒ ꯐꯖꯅ cooperation ꯄꯤꯅꯔꯤꯁꯦ ꯍꯥꯏꯕ ꯋꯥꯐꯝꯗꯨꯗꯅꯦ ꯑꯩꯈꯣꯏꯅ ꯉꯁꯤ ꯂꯝꯕꯤ ꯊꯤꯡꯖꯔꯤꯁꯦ ꯅꯥꯀꯟ ꯑꯃꯔꯣꯝꯗ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯁꯥꯟꯅ ꯍꯥꯏ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯌꯥꯔꯣꯏꯗꯕ ꯑꯃꯠꯇ ꯂꯩꯇꯦ ꯑꯩꯈꯣꯏ ꯃꯁꯦꯟꯒꯤ ꯃꯔꯛꯇ ꯋꯥꯈꯜ ꯂꯥꯟꯅ ꯈꯟꯅꯍꯜꯂꯒ ꯑꯃꯅ ꯑꯃꯕꯨ ꯆꯤꯡꯊꯣꯛ ꯆꯤꯡꯁꯤꯟ ꯇꯧꯕꯤꯔꯅꯨ ꯄꯣꯂꯤꯇꯤꯛꯁ ꯃꯥꯟꯕ ꯊꯧꯑꯣꯡ ꯆꯠꯊꯔꯛꯄꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯁꯥꯟꯅ ꯑꯁꯨꯝꯅ ꯐꯣꯡꯗꯣꯛꯂꯤ ꯊꯣꯛꯂꯤꯕ ꯏꯔꯥꯡꯗꯨ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯑꯅꯤ ꯁꯤꯈꯤꯕꯒꯤ ꯋꯥꯊꯣꯛꯇꯨ ꯈ꯭ꯋꯥꯏꯗꯒꯤ ꯊꯃꯣꯏ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃꯅꯤ ꯃꯇꯥꯡꯗꯨꯗ ꯖꯦꯁꯤꯒ ꯑꯅꯤꯔꯛ ꯎꯅꯖꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯒꯣꯕꯤꯟꯗꯥꯁ ꯃꯁꯥ ꯌꯥꯎꯅ ꯖꯦꯁꯤꯅ ꯄꯥꯝꯕꯁꯤꯡꯗꯨ ꯂꯣꯏꯅ ꯄꯤꯔꯒꯦ ꯍꯥꯏꯕꯒꯤ ꯃꯊꯛꯇ ꯑꯩ ꯏꯁꯥꯅ ꯂꯩꯈꯤꯗ꯭ꯔꯕ ꯑꯉꯥꯡꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯑꯄꯣꯛꯄ BSFꯇ ASI ꯑꯣꯏꯔꯦ ꯑꯗꯨ ꯆꯞ ꯃꯥꯟꯅꯕ ꯊꯕꯛ ꯑꯃ ꯁꯤꯗ ꯁꯤꯜꯂꯒꯦ ꯃꯥꯒꯤ ꯏꯔꯦꯕꯗꯨꯅ ꯒꯨꯋꯥꯍꯥꯇꯤꯗ ꯅꯔꯁ ꯑꯣꯏ ꯃꯥꯜꯂꯦ ꯑꯗꯨꯁꯨ ꯏꯝꯐꯥꯜꯗ ꯃꯥꯒꯤ ꯊꯕꯛ ꯁꯤꯜꯂꯒꯦ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯁꯔꯀꯥꯔꯅ ꯍꯥꯏꯖꯔꯤꯗꯨ ꯃꯗꯨ ꯕꯥꯔꯒꯦꯅꯤꯡ ꯅꯠꯇꯦ ꯃꯥꯒꯤ ꯑꯋꯥꯕꯗꯨ ꯀꯣꯛꯅꯕ ꯍꯥꯏꯗꯤ ꯃꯩꯇꯩ ꯃꯅꯥꯎ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯂꯩꯕꯗꯨ ꯄꯨꯟꯅ ꯂꯩꯖꯔꯒꯗꯤ ꯑꯋꯥꯕ ꯈꯤꯇꯪꯗ ꯍꯦꯟꯅ ꯀꯣꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯑꯩꯈꯣꯏ ꯁꯤꯟꯖꯕꯅꯤ ꯑꯗꯨꯕꯨ ꯅꯥꯀꯜ ꯑꯃꯗꯒꯤ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯕꯟ ꯀꯧꯁꯜꯂꯛꯄ ꯑꯩꯈꯣꯏꯒꯤ ꯖꯦꯁꯤꯗꯨꯅꯗꯤ ꯃꯣꯏꯅ ꯀꯧꯕ ꯂꯩꯈꯤꯗꯦ ꯍꯥꯏꯕ ꯆꯔꯥꯡꯅ ꯍꯟꯗꯣꯛꯄ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯔꯥꯖꯅꯤꯇꯤ ꯃꯥ ꯌꯥꯎꯕ ꯊꯕꯛꯁꯤꯅ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯁꯔꯀꯥꯔꯒꯤ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯤ ꯑꯗꯨꯕꯨ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯁꯤ ꯂꯥꯛꯀꯅꯨ ꯍꯥꯏꯕ ꯆꯤꯡꯒꯤ ꯖꯒꯥ ꯀꯌꯥ ꯆꯠꯄꯗ ꯑꯗꯨꯝ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯆꯠꯂꯣ ꯍꯥꯏꯔꯒ ꯉꯁꯤ ꯊꯧꯕꯥꯜꯒꯤ ꯖꯒꯥ ꯑꯃꯅꯤꯗ ꯑꯊꯤꯡꯕ ꯂꯩꯌꯦꯅ ꯊꯝꯕꯤꯔꯛꯄꯁꯤ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯖꯗꯦ ꯃꯁꯤ ꯃꯇꯨꯡꯗ ꯇꯧꯕꯤꯒꯅꯨ ꯍꯥꯏꯕꯒꯤ ꯑꯄꯤꯜ ꯇꯧꯖꯔꯤ ꯑꯩꯅ ꯑꯃꯨꯛꯀ ꯍꯟꯅꯁꯨ ꯇꯦꯟꯗꯟꯗꯅ ꯑꯄꯤꯜ ꯇꯧꯖꯔꯤ ꯍꯥꯏꯗꯤ ꯐꯝꯃꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯁꯣꯂꯨꯁꯟ ꯂꯣꯏꯅ ꯇꯧꯕ ꯌꯥꯕꯗꯨ ꯑꯩꯈꯣꯏ ꯃꯁꯦꯟꯒꯤ ꯃꯔꯛꯇ ꯋꯥꯈꯜ ꯂꯥꯟꯅ ꯈꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯑꯩꯈꯣꯏꯒꯤ ꯑꯃꯅ ꯑꯃꯕꯨ ꯊꯤꯗꯣꯛ ꯊꯤꯟꯖꯤꯟ ꯇꯧꯕꯁꯤ ꯑꯃꯨꯛ ꯍꯟꯅ ꯇꯧꯕꯤꯒꯅꯨ ꯍꯥꯏꯖꯔꯀꯥꯟꯗ ꯂꯣꯏꯕꯗ ꯉꯁꯤꯒꯤ ꯄꯤꯀꯦ ꯄꯥꯎꯗꯝꯖꯔꯛꯄꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯒꯁꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯖꯔꯒ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯆꯦꯅꯦꯜ ꯑꯁꯤꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏ ꯄꯥꯎꯒ ꯃꯔꯤ ꯂꯩꯅꯕ ꯃꯇꯝꯒꯤ ꯏ ꯄꯥꯎꯒ ꯃꯔꯤ ꯂꯩꯅꯕ ꯄꯥꯎꯗꯝ ꯀꯌꯥ ꯑꯃ ꯈꯨꯗꯣꯜ ꯇꯝꯖꯔꯛꯀꯦ ꯉꯥꯏꯃꯤꯟꯅꯁꯤ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯄꯤꯅꯕꯤꯔꯁꯤ